Central Force na Kuki militants singa khusamnabagi matangda Justice Meitei Committee da wakat khre hari Ukhul District ki letan Sorekhong village da kanglop anigi marakta thopa khut thoknabagi thodokta Central Forces na Kuki militants singa khusamnabagi matangda miyeng sangbinaba Indigenous Peoples Forum Manipur na Justice Meitei Committee da wakat khre IPFM ki Media and Publicity Wing na thakiba serol amagi matungina February ni pandagi letan Sorekhong da thokiba ongkhanabagi thodokta Kuki militants singa Assam Rifles ki mateng Lauraga, Nungtil Popop the Tankolgi Yung Kungamanga Maitake, Maduna Maram Oiraga Central Security Force, the Missamiana Tamlamba Tazaba Punamak Mahale, Kuki Singi Yum, Ngak Senduna Ladyba Assam Rifleski Parson Sing the Tankolgi Yum Maitabada, Haktangana Yauribasi, Matik Saba Sedak Pangadabane, Hausa Hujiksu Kuki militants in the Central Military Forces Kusanaraga, Litan the Ladyba Tankol Nagasangi Yum Maitana Leptana, Honore, Quaidigi Nunang Poninga Oriba Wapamdi Kuki militants in the Mokot Check Sangkai amasung letanda Central Security Forces ka punna leminabagi thawong asine tangkhul nupi singda ka henba thawong sathakiba Central Security Forces na Kuki militants sangi mateng pangliba sige matangda akhanaba miyeng sangbiduna mathau taba thabak laukhatpiyo hairi Class 2 gi mahairoi ani thonglon sinduna thamlambagi wathok inquiry chathanaba khangan khre hairi Thas ki tarukta school matam loraba matung class 2 khakta tamliba mahiroi ani kanglon kaina classroom manungda solon sendona thablamba thodo amaga mari lenana akaknaba matam gi manungda independent inquiry ama chathanaba ngasi Manipur Commission for Protection of Child Rights na wangoi zone gi ZEO anil arambam da khangan khai thodo aduga mari lenana victim orba mahiroi ani adugi mama mapa singna thangalakiba wakan amagi matungina commission nasina thas gi taramari da order adu issue tawkhibane thawdo aduga mari lenana school adugi assistant teacher ama tha ahum suspend tawkhre adu moinama complaint adugi matungina atopo oja amsu senai hairi case adugi preliminary investigation da oja singna phongdorakpagi matungina class ama da mahiroi marphu dagi na moudra phawba senabada khudongsa da bakya mayak nei hairi thawdo aduna maram orega classroom ama da laifam thopo mahiroi amasung oja gi ratio ama de child protection standards sing nga ngasak tabra habagi wahang ama lakle thodok thokpa numit adomakta da mafam adda chatkiba inspection gi matungina school asigi institutional administrative ama child protection gi standards se yengsanbagi tangai fadaba leire maramaduna Commission for Protection of Child Rights Act 2005 ki section 13 amasung 14 na pidiba power sensisinaduna commission asina wangoi zone gi ZEO da inquiry sathanaba yathang tawthakibani hairi hiramasiga mari lenana lokhalakpa action sing amasung madugi documentary evidence sing numitarani gi manungda pikhalakadabani hainasu order adu da palli hairi Relief camp da mateng pangkhre Ukhul District ki letan police station gi manung chanba Sorekhong amasung masiga thangnaba area da Kuki singna hingsa ki thawong kya chathaba yauna mayum mai thadok pikhibadagi lanjelaktuna hauji lengang singi relief camp ta sangjafam lautuna leiriba singda Oripo ward number 6 ki United Club na tangai phadaba relief ki polam sing mateng pangkhre club asigi maikai degi makha tana su hek amliba makhai mateng pikhigani amasung makhoi gi tamakta chapchana lep kani haini phongdokhe Report Thagat number CM the Taksin Krehadi, Meitei Sing Scheduled Tribe ki list at Salhana Bohona Badama Tautaba Lamdam Asigi Socio-Economic Report Amasung Meitei Ge Ethnographic Report Athouba the Thagat Piu Haina, Wal Meitei Council na ngasi CM da aibe zero pisin na taksin krei council asina CM da pisin ki zero amana haidibana center na khangalakpagi matungina mathau taba documents sing Athouba da thagatuna Meitei sing scheduled tribe list chalhanna ba hona bada mateng pangbiu Meitei na scheduled tribe ta chanba haibasi masage identity ngaksabagi yamna tangai phadaba khongthang amane masi haujik Manipur da thokliba irang asiga mari lena hanba chumloi Isana isagi phuruk kanjarabagi changsilapa khongthang ase irang asiga mari lena halaga negotiation natraga compromise to from thokte haina phongdokhe thasigi tara hundoi da Sorepa gi People's Revolutionary Army PRA gi lanmi tangjeng khongya makhalekai kaksingdagi pathau loitongbom leisemba Meitei Elias Tango sahitara mapan masagi anaba manamaram oiraga leigidre pathau asina leigidabada Sorepa amasung masigi lanmi sanglup PRA na Yawolgi ikai khumna baga loinana awaba phongdoksari loinana leikhidraba pathau tangogi imung manungi awaba dasu Sorepa na saruk yari pathau tangona leikhidabada Sorepa gi awatpa ama matam chupada leihoragani haina lob asigi Publicity and Organization Secretary MC Yaiphabina thadrokpa serol amana hairi
Article 370 abrogate tawkhiba matung Kashmir awang nongpok Maoist na sokhalaba mafamsingi irang sada marphu hanthare haina Amit Shah na phudokre. Article 370 abrogate tawkhraba matung Kashmir North East amasung Maoist na sokhalaba mafamsingda leiramba irang sada marphu hanthare hairiba mafamsing aduda mapung phana irang laihandaba haibadu matang kuina sanglaroi haina ngasi Delhi Police ki Homudraga mapan suba Rising Day ki thoramda Union Home Minister Amit Shah na phudokre. Mana makata na hai Maoist na lebasigi state tara humdoi da sokhale adu lebasigi internal security da sauna singnaba amane ngasigi thoram adu ki saru ama oina Amit Shah na Delhi Police Special Cell ge integrated headquarter ama sana na ba ure uyungsu tamke maduna lebasigi konungda police ki thabak thoram sing hena mapangal kan khathalagane integrated headquarter adu lupa crore sahunga Nipu mga sangna semgat kadabane maduleba asigi oina khumang sauksalaba advanced center ama oibaga loinana terrorism amasung drug lalonbagi thabak thoram seng laksinbada hena khudong sahalagani hana phongdokhe mahana hai state of the art complex adu damatang wasunaraba indoor firing range war room cyber laboratory training hall amasung operation pangthokpada hena matik payai lehangadaba advanced range equipment su laigani mafamadu lebasagi police department sungi ideal special cell headquarter oigani Delhi Police ki special cell aduna narcotic syndicate jali not record amasung cyber crime case investigation tawbada khwaidagi maroiba thodang lawgani maduda natana achauba terror incident sing thigatuna warashin purakpada lebasagi oina kanaba piragani hana phongdokhe Mahana makata na hai Prime Minister Narendra Modi ki lamjung makada haukiba sahi taramathoi asida singthaningai oiba thabak kya paikhat khrei madugi manungda criminal law ahum haudokiba asisu amane Amit Shah na Safe City project ki ahanba phase to haudoki modern integrated command control communication and computer center amasu lupa crore janipan ge yankhai tare chang saragani hairi madu Delhi Police ki damakka thoklaba project amane haike Loan recovery tawbada harassment piduna suicidal tendency phahonba yaro hena KCPWG na phongdorakre loan piriba singna loan khongatpa matamda ka henba thong chathaduna suicide tawnibagi wakhal phahonba yaro hena loan thingkraba KCPWG MC unification gi PRO singkhaingan bana thadurpa cherol amana hairi Zerol sina makata na hai kumja 2023 ki May 3 dagi sin Kuki zo ki zalengam project na maram oiraga ngase aikhoi gi ifurup sing asigi semilon ase Karamba pibam da lai habisi iram da masida lai biriba Lairik lai su hairaba kaya na knowledge lai biram lagane adubu lai rabu nomagi su nom laga sajaba loina na business masa tauba irecha kaya amadi kari su khangda na hingna bagi lan phamda chara ama anigi lan thengna ribana ayambane lan asigi sai theng asida ngasi cooperator na salai riba khunai asina su amuka hena kham thengna wahali haba simasu Haiman bathokloi corporate world ngasi pi de basai theng asisu ekoi khudimak na khangjin bada tangai fadarba amane ngasi phawbada India da bank amadi financial institution singi misaida amadi makhoi gi harassment maram oiraga small business tawba kaya loinana farmer kaya amadi suicide tawraga thawai thakibagi case kaya ama laikrai asiguma sai theng kaya sina ekoina thijin Yeng sinjarubada chatliba sahi asida mioi homudraga tare laikhidaba thengna jai punamasina maram oiraga ngasi party sige central committee na warep khara laukhre madudi loan recovery tawba matamda harassment piba yaroi kariguma lauramba thoklabadi lauriba action adudagi sharuk jam hena party na pirakane kanagumba amana loan singba ngamdrabadi karamo ongda loan settlement tawbiragadi loan isingi loan clear tawba ngamgani haiba amaga mateng pangnaraga ekoi punna hingmina si haibagi wakhalo leigadabani haina phongdokhe masida su central committee na laukiba warepta khangoi uroi haina tawrama thoklabadi hena dasa oigani madu tawba suya yaroi aroibada Manipur da hangliba Tata company gi subsidiary Tata Finance makoina harassment pibana maram oiraga mioi mari leikidabana maram oiraga ngasi haba numit asidagi Manipur da hangliba Tata company magi subsidiary Tata Finance ki thabak thorom khudimakta khudaktagi lepkadabane amadi loan recovery lakpada miyam su piba yaroi amadi company asige staff singna su party na haibada thawoidrabadi maduda tholakpa apapata punamak masana lawjagadabane haire Rajasthan da chemical factory ama mai chakpada mioi taret sire hari Rajasthan ki Bigawati da leba chemical factory ama da mai chalakpada ngasi mioi taret sire firefighter sina mai kanbagi thabak leptana chathabaga loinana asiba haksang taret mak phangba ngamle hari ahan bada sinbi mapan factory manungdagi thorpa ngamdana lairi hana phongdokke
rescue workers sing mi taret ki asiba haksang phangkibaga loinana atopa mi ani kannaba thabak paikhanaba honari khus khera amadi biwadi rico station dagi fire truck sing thunglakhibaga loinana mai muthatnaba kanna honaki hairi Indian Army humanitarian operation chathakre hairi tension wangna lariba Kangpokpi district ngarang Indian Army gi personnel singna chathakiba humanitarian operation amada tension amaram oiraga Kangpokpi da panduna laiba civilian marphuga humdoi makhoigi panthungphom singda aswangam yaudana district adu lanthokre hari Red Cell Division ki miyeng makhada chathakiba Indian Army gi humanitarian operation aduda Kangpokpi district ki laimakhong amasung saparmena tamna chatkadaba khunjasing aswangam yaudana Indian Army na squad tawduna makhoi gi panthungphom da yehon ki hari civilian sing adu ki marakta board examination thagadaba mahiro yangkhai humdoi khudaki oina analayeng mathau taba miyoi tarani thoi amadi mapalda thabak thiba chatkadaba miyoi tarani pani hari Defense Force ki matungina Army convoy aduna squad tawduna puriba civilian singi khongsadada lambi thingduna leramba mafam ahum thengna ke adubu athengba sing adu professionalist ka loinana community singa dialogue tawraba matung civilian sing adubu aswangam yaudana makhoi gi lamthung phamtamna chatpangam ki hari chathakiba mission adu Indian Army na ningthina planning tawduna amadi layered security arrangement ga loinana yamna sensitive oiba mafam singda convoy singna civilian singi aswangam yaudana ba hona khibaga loinana civilian sing aduda humanitarian response ningthina phanghanba ngam ki hari Kuki singna khundaba mafam da Meitei changba thingre haina thongdorakre Indigenous Tribal Leaders Forum ITLM na haukiba February 12 da Meitei singna Kuki daba mafam singda changhandana bagi laukiba warep tu Kuki Human Rights Council KHRC na support tawbaga loinana Meitei sing Kuki singi oiba political solution thengna diba khudong chadaba sing amasung Kuki miyamna pamleba dabi sing phangdreba phawba Kuki singna khundaba mafam da changba thingle hari KHRC ki serol aduda council amadi forum asina local liba measure sing asi Kuki singbu makhata na thorakadaba violence sing dagi ngak thokpa ngamjanaba human rights violation thingnaba amadi insinba sing thingnaba khongthang amani ITLF ki whatever si Kuki miyam ki security amadi safety measure sing ni Kuki singi oiba matam kuida dagi dabi tawduna laktaba separate administration asi India government na atamdana miraiduna leire KHRC na India government da Kuki leader singa dialogue tawduna sanaba yaba political solution ama poraktuna Kuki miyamna pamliba demand sing asi pigadabani hairi KHRC na India da leiriba tribal community singna Manipur ge oiriba phibam sing khangjenduna Kuki singna dabi tawriba self lead determination historically injustice leiriba sing kokhanaba Kuki miyambu support tawbi hairi Mitom na lan taraklaba phawba mitop khandoktana politics tawduna bot khomliba sing khudakta lepkadabani haina Jitendra na phongdokre mitop na lan taraklaba phawba mitop hana khandoktana politics tawduna bot khomliba sing Athouba matamda lepkadabani karigumba ngakkanduna bot khombagi thabak chatharaklabadi miyamga punna akanba ihau haunaba sem sare haina campaign for just and fair delimitation ki convener Jitendra ningombana phongdokre JFD na paring naina chatharakpa census ki matang da khana nainabagi mifam ki manuk chana Kakchung district ki Sugnu bazar da leiba Jingtam community hall da Sugnu apunba merapai bi lup amadi JFD ga khusamna duna satharakiba campaign adu da lup asige convener Jitendra ningombana wafam ase phongdokibane campaign adu da maike adongi merapai bi amadi club singi maru ebal singba singsu sarugya kheloina miyam da mikok thiba delimitation ki matang da wangang laduna Jitendra na makhata na haikibada Mikok thiba ki thaba si malem ki mafam kya da leba adu da leriba mi gi masing khangdok tuna sakwa thorang ki thaba paikhanaba mikok thiba ki thaba chathaduna lakle India da su 1981 da ki hauduna sahi tara khudingi mikok thiba ki thaba chathaduna lakle mikok thiba ki thaba se yamna phaba thaba oirabasu lamdam asigi miyamna thingliba gi maramde lamdam asida kumja 1951 gi matungda lakpa mitop sing hana khandokpa amade NRC natraga masiga manaba chana kanglon ama chatharaba matungda state asida census tawbinaba haijabane lamdam asida NRC natraga masiga manaba kanglon ama chanadriba phawba Manipur da mikok thiba ki thong amta chathaba yaroi niyam somna mikok thirabadi Manipur gi miyamna mikok thiba da athingba laite kumja 2001 da pangthokiba census adu ta niyam kaina mikok thibana singi mafam oiriba subdivision mapan da maram chadana missing yamna hengalamba thengnake amadi tampaki mafam singdana masing yamna hantharambagi report phangke loinana Kuki forum na namna khundaba mafam singda niyam kaina masing yamna hengalakliba se
matam chana thingba mathau tai chingi mafam singda nupi amna saurang ta sahi amada angang taramanga polam khibagi report phangke masi thigaluba matamda Bangladesh Nepal amadi Myanmar dagi sawbok oina sangsilaki bane maramdi Myanmar da irang thokpana military junta na otnaibana maram oiraga laifam laitabadagi Manipur da sangsilaktuna khundaba hawkibane Manipur da saklakiba Kuki hariba phurubasi Myanmar military junta masa khangde maramdi makhoigi lengak na thopa phurup chamaga kuntramanga gi list ki manungda Kuki yaude hawkiba sahi 1959 dagi 1969 phawbada kangpokbida khulmasing chamaga humdraga mapal leramke adubu 2011 dana khulmasing sangaga humdramanga leramke lengang na thidokpada khul chahum hengalakpa thengnake asuguma thongsinga silengang na thidokpada punna khul samapan rom hengalakpa thengnakiba asi thengbada natana lamdam asida naroda changsilaklaba mitopsing khangtoklaba matung census tawgadabani haina haujuk paliba lenga asina center gi makok thongbasingda taksingadabani haina phongdokhe ISSLC exam की मतंग दा हंगलकपा वहंग की डॉक्यूमेंट मंगहलम ले फाइल मंगहन बगी एजुकेशन एस के ऑफिसर अमगी तलब तगी लुपा लिसिंग मंगा ककनब कमीशन खंगन क्रे हरी बोर्ड ऑफ सेकेंडरी एजुकेशन मणिपुर बोर्ड सेमना लौपा ISSLC एग्जाम 2018 की मतंग दा हंगलकपा वहंग सिंग पाखोम पीब ngамदबगी दमक लुपा लिसिंग मंगा फाइन थीनब मणिपुर इंफॉर्मेशन कमीशन एजुकेशन एस डिपार्टमेंट दा खंगन क्रे कमीशन लौकिबा वारेप अमगी मतुंगिना हाइरब सनफम असि एजुकेशन एस डिपार्टमेंट की SPIO Joint Secretary gi talab tagi kaklaga government ta account ta hapsingadabane file mahanbagi wafam asi tarai na lofam thokte haina palladuna appealant oikiba wahengbam Joy Kumar na haiki komja 2018 da pangthokiba ISSLC examination gi wafam asi Manipur da asawa wathok ama oikibane file thiba khangdre haribasi RTI Act 2005 ki section 20 gi makha da cherak phomphom thui officer singna file mang kre haraga lenga ki officer sing kan khatuna RTI Act ki pandam phanghandana honabagi thawdokia India gi atai atopa mafam singda suthokpa laikrai SPIO gi maikei da lepkiba legal officer S Dayanand Singh na haiki RTI gi kuthang da hanglakpa wahang aniga mari leinaba file thiba khangdabana maram oiraga hawkiba January 3 ta commission na pikiba yathang adu ngakpa ngamkhidre matung tarakpada commission gi yathang matungina thabak paikhanaba sem saduna leiri nakalani makawarol taro matung da commission na high Central Public Record Act 1993 state government yauna satnaba yade adu moinama exam na singbagi maru oiba record singning thina thamba haibasi public authority singi tangai phadaba thawdang ne kumja 2018 da pangthokiba ISSLC exam ga mari lenaba file thiba khangdre haribasi RTI Act 2005 ki section 20/1 gi mayakta leiba thawong ne numit chamaga maudra pharba phawda matik chaba pakhom piba ngamdabagi dama education S department gi SPIO oriba joint secretary na lupa lising mga fine oina thigadabane wahang aniga mari lenaba file thinaba honabada laukiba thabak thoram singi mapung phaba affidavit ama March tara phawda education S department gi SPIO joint secretary na pikhalakadabane karguma matamadu phawba file adu thiba khangdrabadi SPIO na mari lenaba logi makhada mathau taba thabak paikhatpaga loirena commission da status report pikhalakadabani hairi mamang dasu commission na kumja 2025 ki December tara phawda aiba serol ama pikhalaknaba khangan khibada SPIO na thabak oina paikhalam khide maduna maram oiraga commission na hiramasig matang da mathau taba thabak sing paikhatnaba honabada matam thengtha hanki hairi